Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Imphal West amadi Kangpokpi Jila anigi lonaba jagada laiba Sangai Tel Kunganga, Nangnan laiba Kokel Village da ngasi ayu anganbada nomay kap na kre. Kuki sing na dabi tauriba tongan ba administration pirak patarabadi Naga sing na khundariba mafam sing shokpa yaroi haina Manipur gi Naga MLA tarana Kendri Griha Mantri Amit Shah da khangan kre. Rajesh tolib irang asibu yengchinaba sengkiba miyoi ahumna saba commission gi chairman thabaktagi potharaba Chief Justice Ajay Lamba Imphal da tunglare. Manipur tolib irang amasung apunbagi saktam da sinariba asi yenglaga Manipur Bidhan Sabha gi mifam kauna bahona biu haina Senior Citizen for Society Manipur na fongdrokli. Amasung Imphal East, Imphal West, Thawbal, Bishnupur jila gi oina hayeng ayuk pung 5 dagi numidang wairam pung 3 phawa curfew komthokani. Imphal West amadi Kangpokpi Jila anigi lonaba jagada laiba Sangai Tel Kungangi maya nangla laiba Kokel Village da ngasi ayuk anganbada masak khangdaba khulai paiba miyoi amadi kuki lalobani haina chingnaba anigi marakta nomai kapna kre hari thokdok aduda miyoi ahum sire ani sokle hari. Akasbani Imphal na phangba paugi matungina khutoknabagi thokdok adu ngasi ayuk anganba pung 3 rom tabagidagi hauraga nakal anigi marakta akan momongda khutsoknagi nomai kapnaba leplaba matungda security gi ahenba force sangsinduna thiumagi thabak chathaki. Rajesh da oiriba charangnaba asigi matangda waroisin puraknaba hotnabada Kuki sing na dabi tauriba tongan ba administration pirak patarabadi Naga sing na khundariba mafam sing shokpa yaroi haina Manipur gi Naga MLA tarana Kendra gi Griha Mantri Amit Shah da khangan kre hari. Wafam asi haukiba yumcha kaisan numita Rajesh gi Naga gi sitting MLA tarana Griha Mantri Amit Shah ga unabada phongdokhibani. Unaba aduda haujik thokliba kanglup anigi irang asigi tungkoiba waroisin ama puraknaba amadi santi hanjilanaba honabada Kendra Sarkar na miyeng changbinabasu taksillamki hari. Hiram masigi matanda ngasi chumu kedimada laiba NATO resort ta paumi singa unaba amada water resources ki mantri awangbo new mine hai Griha Mantri ga unaba aduda MLA singi maikai digi kariguma demand amata tawba laite mang hai Kendra Sarkar ga Naga singa gi santi wari haujik sanari bana kariguma warep ama lorpa matamda Naga miyam tanaramdana loba yaroi hana Griha Mantri da paudamlamki. Siri Awangbong na hai tongan ba administration pibagi wafam lakpa matamda Rajesh lairiba maroiba jati sing Maitei Manipur Kuki amadi Naga sing ningthina khanaduna yanaba ama puraknaba honagadabani. Mang hai khwaidigi maru oiribadi Rajesh da hana santi purakba haibasini. Siri Awangbong hai Naga sing santi pamba miyoini amadi kanagumba amataga lal tawba pamde. Legislature ama oina jadi kangrup ani asibu bahap tanahanduna santi puraknaba kanna honari mang hai Griha Mantri ga unakiba adu mapung phaba mifam ama oike amadi Rajesh tholiba irang laksinaba Griha Mantraloina lokholiba thorang adubu thagatpa phongdokke. We appreciated him for his prompt action to bring Manipur situation under control, and we have conveyed to him that in the event of any arrangement for separate administration, we have told him very clearly that our Naga areas should not be touched because that has been a contention from many years. The Honorable Home Minister conveyed to us very, very clearly that in the event of any plan for arrangement of separate administration whatsoever, all the communities will be properly consulted, and he also had conveyed to us that he is trying his best to bring situation under control and peace is restored again. There should be peace first, then only the rest will be discussed. Manipur gi MLA Yangkai na Manipur gi apunbagi saktam ki damak apunba warep ama logduna miyam da khangan biu haina Committee on Self Protection Wangkai Yonglan ayang pali laima kaithel gi convener Toijam Lenin na phongdokre. Ngasi Manipur press club ta pangthopa paugi mipap amada Lenin hai MLA tarana laibak thugaibagi warep loba ngamlaga lemauriba MLA Yangkai na laibak kaiba yaroi haina warep loba karigi ngamdribano. MLA Yangkai yauna rajniti tawriba miyoi khudimangna dolgi oiba wafam thadoknaraga Delhi da chatuna Manipur da santi hanjilanaba taksin biu. Manghai oiriba phibam asida Manipur gi akhang ahi punamak Delhi da chatuna thokliba watok asigi wari pumba kendra gi luchingba amadi national amasung international media da khanganaba hona ningnat hona biu. Manipur da lainingdre hairiba miyoi sing sakhibada kaide adubu lam machet ama pawba puduna chatpadi yaroi. Universal Friendship Organization UFO na sinduna hauzik Rajesh tholiba irang asina awa ana taribasi koknanaba amadi tangdu leitana puraknaba
hayeng santi gi khongchat ama chakani haina UFO gi cherol amana hairi cherol isna makhatan hairi santi gi khongchat asi langthabal kunjada leba organization asigi Imphal East headquarter number 1 dagi hogduna chakani masiga loinana kyangwai da leba lining thau khagemba amadi mapa ibungo mungyamba anigi khubamda irat thoni thoram amasu pangthokani khongchat asida UFO gi irupcha punamak ayuk pung 9 dagi lakpiduna saruk yabiu hairi Khwairaman Ima Kaithel Phambi singna ngarang lokhiba wari ki makha tarakpa khongjang oina ngasi Khwairaman Ima Kaithel Joint Coordinating Committee na Rajniti Dol singda ngarang gi mifam na lokhiba warip sing khangan khre hari Cherola mata committee asin hai Raija sigi mantri sing MLA sing MP sing Delhi da chatlo Manipur kallu numit umni gi manungda Khwairaman Ima Kaithel Phambi sing amadi dukandar sing na lokhiba warip thabak to onthoktrabadi akan ba khongjang changthilagani hari Bisnupur Jilla gi manung chanba Moirang Police Station gi campus da laiba Family Line Quarter laiba Moirang Police Station da ASI oiba Huirem Mangilal gi quarter da mioi ama sina phangle sirba mioi du Churachampur Jilla gi Khumujamba Maitei Laikai da gini hairi Aikhogi Bisnupur Pawmina Police ki paw paladun hai thogdok adugi paw phangbadagi mafam aduda mobile forensic ki kambu ama laktuna yengsileba matungda asiba haksang adu postmortem ki damak Rims Hospital da pukre loinana Moirang Police Station da misi asigi matanda case ama lokatle hari tabiriba paw asi Akashbani Imphal degini Kendra gi Griha Mantraloina Rajas da haukiba thadagi thoklebe irang asibu yengsinaba semkiba mioi ahumna saba commission gi chairman oina Hapkraba Guwahati High Court ki thabaktagi potharaba Chief Justice Ajay Lamba Imphal da tungre Mahana tunglabada Raija gi Chief Secretary Binit Joshina Imphal Airport taramna oki Commission asida thabaktagi potharaba IAS Officer Himanshu Shekhar Das amadi thabaktagi potharaba IPS Alok Prabhakar yauri Guwahati High Court ki thabaktagi potharaba Chief Justice Ajay Lamba Commission asigi chairman oina center na haukiba nomaizing numita hapkibani Raija se thogliba irang asi yengchinaba semkiba commission asibu Lusingadurba Guwahati High Court ki hana ki Chief Justice Ajay Lamba Allahabad High Court Punjab amasung Haryana High Court ki judge oina thau puram kiba mioi amani ningsing bayai commission asigi ahanba mifam gi hauraga tha taruk ki manungda natraga khwaidagi tenba matamda makhoi gi report pikhalakadabani Amaromda Nedagi convener amasung Asangi Mukhyamantri Himanta Biswa Sharmasu hayeng Manipur da laktuna Raijas da hauzik oiba phibam asi yengsillagadori mahakna Manipur da leiringaida Mukhyamantri Nongthomam Biren yauna lusingba kaya marunga unaraba yai Manipur misi mina asok apan kaya thokliba irang amasung Manipur gi apunbagi saktam amasung ngamkhai da singarugiba asi yenglaga MLA yangkhai na daita logduna athuba matamda Manipur Vidhan Sabha gi mifam kaungnaba hotna biu Delhi da chatuna Pradhan Mantri unaduna waroisin puraknaba hotna haina Senior Citizens for Society Manipur na phongdorokli Kwakaithil akham lekhai da pangthokpa pawgi mifam amada society asigi General Secretary Khaidem Mani hai Griha Mantri na Manipur da laktuna irang asi yengsilamlaba matungda lamdam masida Santi purakani haina miyamna thajanaramba adugi tayonabada hingsagi thawong kaya haujiksu leptana chathari Mifam adro saruk yakiba society gi secretary RK Anand Nahai haujik oriba Manipur gi phibam asi yamna luba tampham amada leire Manipur da haujik laingak sasan leiribra haibagi wahang maikai kaya dagi hangnarakli mangnai Raijas da haujik Bharat Sangvidhan gi article 385 sanaribra natraga sanadribra haibagi wafam ningthina khangdri Asam gi Hailakandi Jilla gi manung chana leba khungang kuntrau humdoina pullaga semba jari bon lepa ki mihut singna Raijas da haujik oriba irang na maram oiduna relief camp singda changjapam lawriba mioi singda chana thangnaba amadi atei polam sing mateng pangkre hari apunba jari bon tengbang lup Hailakandi gi mihut singda rims ta satuna irang asina soktuna layang liba mioi singda selgi matengsu khusinaki hari Lup asigi President Nepram Makhon Sanan hai Raija amasung Kendra Sarkar na atuba matamda Raija se thokliba charang na basi loisin binaba honagadabani Maglang Youth Development Club na hangba relief camp singda Singjamai Kendra gi Ward number 15 gi Corporator Thoksom Bankim Chandra amadi Kayen Phabam Kiranjit na chanaba polam sing mateng pangkre hari Hyanglam Girls High School, Lotus Club Hyanglam amasung Sugnuda Laibak Commando Posta Kongpal Social Development Organization Kam Youth Center amasung All Maira Paibi Kongpal Khaidem Lekaina Sana Thaknaba Polam Sing Pirol Amadi Atei Polam Kya Tengbang Pikre Hari Ningthokong Mangol Ngambi College da hangliba relief camp da Manipur gi Sangnaibi actress Kripa Lakshmi Gurumayum na selgi mateng pangkre hari
salai apunba nupi lamjing lupna sero kaksing umathel da leiriba relief camp sing da mateng pangki hari the educational and social organization club bamdia nasu phayeng amadi kadangbam da leiba khul sing da mateng pangkre hari rises da hojik oriba tangdu laita da phibam amadi thokliba irang asigi matang da miam kari toksige haiba amadi kari toba mathok tai haiba sigi matang da nomagi oba miyangi mifam pangthokre mifam adu KNYT na sinduna kurai kala bhavan Imphal ukhul lambigi lamlong dagi thamna popi phawba amasung lamlom dagi leitan popi phawba da khundarba miyangi oina pangthokibani mifam aduda kuki khulsinga nangnan leiriba mitei khulsingi oiriba phibam combing operation gi matang lamlong dagi thamna popi phawba amasung lamlong dagi leitan popi phawgi apunba loop ama semba narco terrorism war asida ekoi punamak kari thodang lomina sigi habina singba yauna tongan ba agenda kya kupna khanaki hari Imphal East lagi manung chanba paurabi makha lekai kuthabi lampakta rises da hojik oiriba charang ba phibam asigi matangda miyamna mifam ama pangthokre mifam aduda khundrakpam lamlai kurai digi lakpa miyoi kyana saruk yaki hairi raija sida ngasi chu makata na tongan mafam kya da Manipur da tangdu laita phibam ama purau haiduna wakat mifam sing chathari masigi saruk ama oina Imphal East District ki Mantri Pukhi da Friends Colony Welfare Association Mantri Pukhi na sinduna wakat mifam phangki loinana hangang mayai lekai amasung kontha khabam lekai asigi maira paibi loop sing amasung club sing na sinduna wakat mifam chathaki All Sora Peace Committee na sinduna ngasi Sora Bazar da wakat mifam phangkre wakat mifam adu tha ama henjil alaba irang asibu raija amasung kendra paliba BJP sarkana loisimba ngamdabada nungaitaba phongdorakli Myanmar gi militant amasung sarkar ga sudaleba kuki la lawasingna lamdam asida narco warfare ama chatharak laba phawbada malem gi sakti leba lebak singi marakta chalakliba bharatna tumina laisinba asi achumba khongthang natte haina coalition against drugs and alcohol kadana phongdorokli kadana thadokpa cherol amada hawjik chathariba drug ki lan asida maithi ba haibasi raija amasung kendra sarkar ani gisu maithi bani haina cheksinwa thamlakli Raija sida hawjik oiriba irang asina maram oiduna lanjena laklaba mahiroi sing makoina leiriba mafam adugi khwaidigi naknaba school singda transfer tawbagi khudongchaba Council of Higher Secondary Education Manipur na piri cherolamada council na hai class 11 dagi 12 phawba amasung 12 dagi 12 phawba transfer tawniba mahiroi sing lemna transfer tawba yagani Amaramda hawjik oiriba phibam asi yenglaga council gi makhada leiba mahiloi sangsingna council gi ayaba loduna class 11 parikha for laukthokpa yagani hari Manipur University lagwa BA, BSc, BCom, BPES, BFT, BSW, BTT gi first semester parikha tha asigi aroiba seyolda pangthok lagani coursing asigi second fourth amasung sixth semester gi parikha na mathang thagi ahanba seyolda pangthok lagani haina university asigi controller of examination thokpa cherol amana hairi Imphal East, Imphal West, Thobal, Bishnupur Jila gi oina hayeng ayuk pung manga digi numidang wairam pung taruk phawa curfew komtokani adu moinamak Kakching Jila gi oina di ayuk pung manga digi numidang wairam pung manga phawa komtokani adubu jila asigi manung chanba Cherok Sugunu amadi Wapopi gi oina di curfew komtokpa leiti hari The Welfare Association for the Blind Manipur na Tagel Dalaiba Association gi office da akhanaba relief camp ama pangtokadori camp asida ubagi chang walaba myoising khudong saba lawba yagani hari Sama mapan suba battalion CRPF na ngasi Imphal West ki mongsanga gi akoiba mafam singda uchara sing thakre uchara sing asi CRPF na nongju pantha lei laktringai da malem gi akoiba gi phibam kanba numika mari lenana thabani thoram aduda uchara chamga hena thaki hari Raija sida hawjik oiriba phibam asigi yenglaga sarkarna school sing kalen suti thadoktuna thambagi mahuta satra sing mahima sing tamba hawhanduna makoibu wakal phathabinaba hena pharoidra haina wahang United Association of Recognized Schools of Manipur na hanglagli apunba iraibaki mahiroi sinpang lumna lanjenuna leiriba mahiroi singidamak yenglaga Shiksha Mantri TH Basantu Kumar ga unaduna memorandum ama kusin nakre Aroibada Maroiba Pau Imphal West amadi Kangpopi Jila anigi lonaba jagada laiba Sangaitel Khunganga naknaba Kokel Village da ngasi ayuk anganbada nongmai kapnakre Kuki singa dabi tawriba tonganba administration pirakpa tarabadi Naga singna khundariba mafam sing sokpa yaroi haina Manipur gi Naga MLA tarana Kendra gi Griha Mantri Amit Shah da khangankre Raija se toliba irang asibu yengsinaba sengkiba miyoi ahumna saba commission gi chairman thabaktigi potharaba Chief Justice Ajay Lamba Imphal thungnare
Manipur tholiba irang amasung apunbagi saktamda singnalriba asi yenglaga Manipur Bidhan Sabhagi mifam kaunaba honabiu haina Senior Citizens for Society Manipurna phongdoroli amasung Imphal East, Imphal West, Thawal, Bisnupur jilagi oina hayeng ayuk pung 5 dagi numidang wairam pung 3 phawa curfew komthokani pau loijare.